ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯤꯜ ꯋꯥꯔꯤꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯧꯕꯒꯤ ꯃꯄꯨ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯧꯕꯒꯤ ꯃꯄꯨꯁꯤ ꯆꯍꯤ 63 ꯁꯨꯔꯤ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯃꯁꯨꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯃꯁꯨꯁꯤꯡꯗ ꯋꯥꯔꯤ ꯂꯤꯖꯕ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯅꯣꯛꯂꯒ ꯂꯤꯕ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯀꯞꯂꯒ ꯂꯤꯕ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯊꯧꯕꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇ ꯌꯥꯎꯖꯗꯦ, ꯃꯍꯥꯛ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯊꯧꯕꯒꯤ ꯃꯄꯨꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ, ꯍꯥꯏꯕꯗꯤ ꯊꯧꯕꯒꯤ ꯃꯄꯥ ꯑꯁꯤ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯀꯔꯤꯃ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯊꯧꯕꯒꯤ ꯃꯄꯥꯁꯤ ꯃꯇꯣꯝꯇ ꯄꯣꯛꯆꯩ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯊꯧꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯊꯧꯕꯒꯤ ꯃꯕꯣꯛꯇꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯃꯄꯨꯁꯦ ꯃꯍꯥꯛꯀꯤꯗꯤ ꯃꯃꯥꯟꯅꯕꯁꯨ ꯑꯣꯏ, ꯃꯄꯥꯁꯨ ꯑꯣꯏ, ꯃꯃꯥꯁꯨ ꯑꯣꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯧꯕꯒꯤ ꯃꯄꯨꯁꯦ ꯊꯧꯕꯒ ꯑꯌꯥꯝꯕ ꯑꯗꯨꯃꯛ ꯁꯥꯟꯅꯔꯒ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯊꯧꯕ ꯃꯍꯥꯛꯀꯤ ꯃꯄꯨꯒ ꯐꯨꯡꯒꯥꯗ ꯐꯝꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯃꯥ ꯆꯥꯛ ꯊꯣꯡꯂꯤ꯫ ꯊꯧꯕꯒꯤ ꯃꯄꯥꯕꯨꯡꯗꯤ ꯊꯕꯛ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯃꯄꯨꯗ ꯉꯍꯥꯟꯋꯥꯏ ꯃꯈꯣꯏꯅ ꯇꯧꯔꯝꯕꯁꯤꯡ ꯑꯁꯨꯝ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯛꯄꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯅꯨꯡꯁꯤꯠꯀ ꯈꯥꯏꯗꯣꯛꯄꯁꯤ ꯑꯩꯈꯣꯏꯅ ꯂꯛꯅꯔꯤ ꯄꯣꯠꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕꯅ ꯀꯝꯗꯧꯅ ꯂꯛꯅꯒꯦ ꯏꯄꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯁꯦ ꯑꯁꯨꯝꯅ ꯐꯥꯟꯗ ꯐꯝꯕꯤ ꯃꯣꯏꯖꯥꯎꯕꯤ, ꯇꯔꯦꯡ ꯂꯩꯃ ꯇꯈꯠꯆꯥꯎ, ꯃꯥꯏꯕꯤ ꯆꯔꯥꯡ ꯁꯨꯠ ꯄꯦꯠ ꯀꯥ ꯊꯪ ꯍꯥꯏꯗꯅ ꯐꯝꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯊꯪ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯊꯪ ꯊꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯪ ꯇꯥꯕ ꯃꯤ ꯑꯗꯨꯅꯅꯦ ꯃꯃꯣꯏ ꯆꯤꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯅꯣꯛꯁꯟꯕꯤꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕꯅ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯇꯥꯕ꯭ꯔꯥ ꯏꯄꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯇꯥꯕꯁꯨ ꯌꯥꯎꯏ ꯇꯥꯗꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯌꯥꯝꯕꯅꯗꯤ ꯇꯥꯒꯜꯂꯤ꯫ ꯃꯁꯤꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜ ꯑꯃꯅꯤ꯫ ꯑꯗꯨꯒ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅꯒ ꯁꯥꯟꯅꯔꯛꯄꯁꯤ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯁꯤ ꯌꯧꯕ ꯅꯠꯇꯦ꯫ ꯀꯅꯥꯒꯤ ꯐꯤꯕꯨꯜ ꯍꯥꯏꯕꯤ, ꯁꯒꯣꯜ ꯇꯣꯡꯕꯤ, ꯆꯩꯇꯦꯛ ꯀꯣꯠꯄꯤ, ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯦ ꯆꯣꯡꯕꯤ ꯀꯥꯏꯗꯅ ꯌꯥꯝꯅ ꯁꯥꯟꯅꯔꯛꯏꯗ꯫ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕꯅ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝ ꯍꯪꯂꯛꯏ, ꯀꯔꯝꯅ ꯁꯥꯟꯅꯕꯅꯣ, ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯟꯅ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ, ꯑꯩꯒꯤ ꯏꯇꯥꯎ ꯑꯃ ꯂꯩ, ꯃꯍꯥꯛꯇꯤ ꯃꯗꯣ ꯌꯥꯝꯅ ꯍꯩꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯄꯨꯕꯤꯒꯦ, ꯑꯗꯨꯒ ꯑꯩꯅ ꯃꯁꯥꯟꯅ ꯑꯗꯣ ꯇꯝꯕꯤꯒꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯁꯒꯣꯜ ꯇꯣꯡꯕꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯅꯤ꯫ ꯁꯒꯣꯜ ꯇꯣꯡꯕꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯍꯪꯂꯨꯕꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯃꯗꯨꯃꯗꯤ ꯀꯥꯎꯔꯦ, ꯂꯩꯇꯨꯝꯂ ꯕꯣꯜꯂ ꯑꯃ ꯂꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯨꯗ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯡ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯊꯧꯕꯅ ꯂꯣꯏꯅꯃꯛ ꯇꯥꯍꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯛꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯃꯁꯥꯟꯅ, ꯃꯗꯨꯒꯤ ꯁꯥꯟꯅꯒꯗꯕ ꯃꯑꯣꯡ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯊꯧꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯥꯟꯅ ꯑꯃꯃꯝ, ꯃꯈꯜ ꯑꯃꯃꯝ ꯄꯨꯊꯣꯔꯛꯄ ꯑꯁꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯊꯧꯕꯅ ꯍꯌꯦꯡ ꯃꯁꯥꯟꯅ ꯀꯔꯤꯕꯨ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯕꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯗ ꯐꯨꯡꯒꯥꯗ ꯐꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯁꯥꯟꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯔꯥꯡ ꯃꯄꯨꯅ ꯇꯥꯛꯈꯤꯕ ꯃꯁꯥꯟꯅ ꯑꯃꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ ꯑꯗꯨꯃ ꯊꯧꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯊꯧꯕꯁꯤꯡ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯁꯥꯟꯅꯕ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯗ ꯁꯒꯣꯜ ꯇꯣꯡꯕꯤ ꯍꯥꯏꯗꯅ ꯃꯁꯥꯟꯅ ꯑꯃ ꯂꯩ꯫
ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯃꯁꯥꯟꯅ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯇꯝꯃꯤ꯫ ꯃꯁꯥꯟꯅ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯥꯕꯗ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯁꯥꯟꯅ ꯑꯃ ꯃꯥꯜꯂꯦꯗꯣ꯫ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯅꯈꯣꯏꯒꯤ ꯏꯄꯨꯗ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕꯅ ꯃꯈꯣꯏꯒꯤ ꯃꯄꯨꯁꯨ ꯈꯪꯗ꯭ꯔꯦ, ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯩꯈꯤꯕꯅꯤ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯒꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯗꯨꯒꯤꯕꯨ ꯁꯥꯏꯀꯜꯗ ꯆꯠꯂꯁꯨ ꯌꯥꯏ, ꯑꯗꯨꯗ ꯆꯠꯂꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯊꯪ ꯑꯁꯨꯝ ꯍꯥꯏꯅꯔꯛꯄꯗ ꯊꯧꯕꯅꯁꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯨꯗ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯧꯕ ꯃꯄꯨꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯁꯒꯣꯜ ꯇꯣꯡꯕꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯅꯅꯕꯒꯤꯗꯃꯛ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯍꯥꯏ, ꯁꯥꯟꯅꯕ ꯃꯁꯥꯟꯅ ꯑꯗꯨꯒꯤꯗꯃꯛꯇ ꯁꯗꯧ ꯊꯣꯡꯕ ꯃꯈꯩ ꯆꯠꯄ ꯍꯧꯅꯗꯦꯅꯦ ꯏꯁꯨ ꯅꯪꯕꯣ, ꯍꯥꯏ, ꯃꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯃꯁꯥꯟꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ, ꯃꯗꯨ ꯑꯣꯏꯅ ꯁꯥꯟꯅꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯁꯒꯣꯜ ꯇꯣꯡꯕꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯁꯥꯟꯅꯗꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯨ ꯌꯥꯏ, ꯃꯁꯤ ꯍꯥꯟꯅ ꯈꯪꯗꯣꯛꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤ꯫ ꯑꯉꯥꯡꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯁꯨꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯖꯔꯤꯕ ꯊꯧꯕꯒꯤ ꯃꯄꯨꯅ ꯍꯣ ꯐꯔꯦꯁꯦ, ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯍꯦꯛ ꯆꯠꯊꯣꯛꯎꯔꯁꯤ, ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯊꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯊꯧꯕꯒꯤ ꯃꯄꯨꯒꯤ ꯃꯃꯥꯟꯅꯕꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯂꯥꯞꯅꯕꯕꯨꯗꯤ ꯑꯣꯏꯗꯦ, ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯅꯤ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯂꯝꯁꯥꯡ ꯆꯠꯄ ꯑꯗꯨ ꯀꯤꯕꯒꯤ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯁꯤꯗꯒꯤ ꯊꯧꯕꯅ ꯃꯍꯥꯛꯀꯤ ꯃꯄꯨꯗ ꯁꯥꯏꯀꯜꯗ ꯆꯠꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜꯗ ꯄꯨꯟꯅ ꯊꯧꯃꯤꯟꯅꯔꯛꯂꯤ꯫ ꯊꯧꯕ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯁꯒꯣꯜ ꯇꯣꯡꯕꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯂꯒꯅꯤ ꯈꯜꯂꯨꯕꯗ ꯃꯄꯨꯅ ꯁꯥꯟꯅꯕ ꯃꯁꯥꯟꯅꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯁꯥꯟꯅꯗꯤ ꯁꯒꯣꯜ ꯇꯣꯡꯕꯤꯁꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯨꯒꯤ ꯃꯜꯂꯕ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯨꯗ ꯃꯅꯤꯡꯗꯅ ꯊꯧꯕꯅ ꯇꯣꯡꯂꯦ, ꯑꯗꯨꯒ ꯃꯄꯨꯅ ꯊꯧꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯤ꯫ ꯃꯁꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯆꯞꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯧꯕꯒꯤ ꯃꯄꯨꯅ ꯅꯈꯣꯡ ꯑꯗꯨ ꯆꯞꯀꯅꯤꯀꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯥꯏꯔꯤꯕꯅꯤ꯫ ꯊꯧꯕꯅꯁꯨ ꯌꯥꯅꯤꯗ ꯏꯄꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯧꯕꯒꯤ ꯃꯄꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯃꯔꯨꯞ ꯑꯃꯅ ꯂꯥꯛꯄ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯄꯨꯒꯤ ꯃꯃꯥꯟꯅꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯔꯥꯝ ꯀꯧꯁꯤꯜꯂꯛꯂꯤ꯫ ꯊꯧꯕꯒꯤ ꯃꯄꯨꯅ ꯊꯧꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯨꯅꯤ, ꯃꯥꯒꯤ ꯅꯤꯡꯉꯥꯏꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯕꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯃꯁꯥꯟꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯏꯃꯥ ꯏꯄꯦꯝꯃ ꯑꯗꯨꯒꯤ ꯋꯥꯔꯦꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯤꯊ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯄꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯧꯁꯤꯜꯂꯛꯄꯗꯒꯤ ꯊꯧꯕ ꯃꯄꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏ, ꯅꯪꯕꯨ ꯁꯒꯣꯜ ꯇꯣꯡꯕꯤ ꯍꯥꯏꯕꯒꯤ ꯃꯁꯥꯟꯅ ꯑꯁꯤꯕꯨ ꯁꯥꯟꯅꯅꯤꯡꯕ꯭ꯔꯥꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕꯅ ꯍꯣꯏ ꯁꯥꯟꯅꯅꯤꯡꯉꯤ ꯏꯄꯨ ꯍꯥꯏꯔꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯦ ꯌꯥꯝꯅ ꯂꯥꯞꯅꯁꯨ ꯂꯥꯛꯂꯦ, ꯍꯣꯔꯦꯟꯅꯦ ꯆꯥꯛ ꯍꯥꯎꯅ ꯆꯥꯊꯣꯛꯂꯒ ꯅꯨꯡꯊꯤꯜꯗꯣ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯔꯒꯦꯀꯣ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯊꯧꯕꯒꯤ ꯃꯇꯦꯡꯗꯒꯤ ꯎꯅꯍꯜꯂꯤ꯫ ꯆꯥꯛꯁꯨ ꯍꯥꯎꯅ ꯆꯥꯊꯣꯛꯂꯤ꯫ ꯎꯇꯤ ꯊꯣꯡꯕꯅꯤ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯕ, ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯅꯤ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯥ ꯉꯥ kaya ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯆꯝꯕꯗ ꯎꯇꯤ ꯊꯣꯡꯕꯅꯆꯤꯡꯕ, ꯆꯒꯦꯝ ꯄꯣꯝꯕꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕꯗ ꯑꯣꯏꯅ ꯈꯣꯏꯗꯥꯖꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯎꯇꯤ ꯊꯣꯡꯕ ꯑꯗꯨꯁꯨ ꯀꯨꯏꯅ ꯆꯥꯔꯨꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯔꯨꯞ ꯑꯅꯤꯅ ꯍꯔꯥꯎ ꯆꯥꯃꯤꯟꯅꯈꯤꯕꯅꯔ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ
ꯃꯔꯨꯞ ꯑꯅꯤꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯊꯧꯕꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯕꯒꯤ ꯃꯄꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯊꯧꯕꯗ ꯌꯦꯡꯂꯒ ꯁꯦ ꯁꯒꯣꯜ ꯇꯣꯡꯕ ꯁꯒꯣꯜ ꯇꯣꯡꯕꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯔ ꯈꯥꯏꯗꯣꯛꯀꯅꯤ꯫ ꯑꯁꯣꯝꯗ ꯂꯩꯒꯗꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯂꯝꯕꯥ ꯑꯃꯃꯝ ꯁꯦꯝꯒꯅꯤ꯫ ꯂꯝꯕꯥ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯅ ꯁꯒꯣꯜ ꯁꯥꯒꯗꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯁꯒꯣꯜ ꯁꯥꯕ ꯀꯥꯡꯕꯨ ꯑꯃ ꯁꯒꯣꯜ ꯇꯣꯡꯕ ꯀꯥꯡꯕꯨ ꯑꯃ ꯈꯥꯏꯗꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯁꯥꯕ ꯀꯥꯡꯕꯨꯁꯤꯅ ꯁꯒꯣꯜꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯂꯦꯞꯈꯠꯂꯒ ꯅꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯟꯊꯔꯒ ꯂꯩꯕꯗꯨ ꯑꯗꯨꯝꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯕꯥ ꯑꯣꯏꯔꯤꯕ ꯃꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯒꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯐꯤꯅ ꯑꯁꯨꯝꯅ ꯕꯨꯜ ꯇꯥꯔꯦ ꯍꯥꯏꯔꯒ ꯄꯣꯟ ꯃꯆꯥ ꯑꯃ ꯁꯦꯝꯂꯒ ꯑꯃꯗꯒꯤ ꯑꯃꯗ ꯑꯁꯨꯝ ꯂꯪꯅꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯣꯛꯄ ꯅꯪꯍꯧꯗꯗꯨꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯥꯗ ꯆꯈꯩ ꯑꯃ ꯆꯤꯡꯒꯅꯤ꯫ ꯆꯈꯩ ꯑꯗꯨ ꯌꯧꯅꯅꯕ ꯆꯦꯜꯍꯧꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯈꯩ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯒꯣꯜ ꯀꯨꯟꯗꯨꯅ ꯁꯒꯣꯜ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯥꯞ ꯈꯨꯟꯒꯠꯂꯒ ꯆꯦꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯄꯥꯟꯅꯕ ꯊꯣꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯟꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯒꯣꯜ ꯁꯥꯔꯒ ꯍꯥꯟꯅ ꯁꯒꯣꯜ ꯁꯥꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯊꯛꯇ ꯇꯣꯡꯂꯒ ꯕꯣꯜ ꯑꯗꯨ ꯂꯪꯒꯗꯧꯔꯤꯕꯅꯤ, ꯑꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯒ ꯁꯥꯟꯅꯕ ꯃꯁꯥꯟꯅ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯒꯣꯜ ꯇꯣꯡꯕꯤ ꯍꯥꯏꯔꯒ ꯈꯪꯅꯩꯀꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯧꯕꯗꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯁꯥꯟꯅꯅꯤ꯫ ꯀꯔꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯕꯣꯜ ꯂꯪꯕꯤ ꯁꯥꯟꯅꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯃꯗꯨꯒꯤ ꯁꯥꯟꯅꯒꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯇꯥꯛꯄꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯁꯥꯟꯅ ꯈꯔꯒꯗꯁꯨ ꯇꯥꯛꯄꯤꯔꯤ꯫ ꯃꯁꯥꯟꯅꯁꯤꯡ ꯑꯗꯨꯗꯤ ꯇꯣꯡ ꯇꯣꯡꯗ꯭ꯔꯨꯝꯕꯤ, ꯆꯀ꯭ꯔꯤꯛ ꯅꯀ꯭ꯔꯤꯛ, ꯆꯋꯥꯏꯕꯤꯅꯆꯤꯡꯕ ꯑꯃꯗꯤ ꯎꯆꯤ ꯆꯤ ꯈꯥꯡꯃꯩ ꯇꯠ, ꯈꯔꯨꯝ ꯃꯄꯥꯟ, ꯈꯧꯁꯥꯕꯅꯆꯤꯡꯕ ꯃꯁꯥꯟꯅ ꯀꯌꯥ ꯇꯥꯛꯄꯤꯔꯤ꯫ ꯑꯗꯨꯝꯅ ꯇꯥꯛꯄꯤꯔꯕꯗ ꯊꯧꯕꯁꯨ ꯀꯔꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯂꯕꯗ ꯍꯟꯈꯤꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯄꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯆꯥꯛ ꯉꯟꯇꯥ ꯊꯣꯡꯍꯟꯒꯦ, ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤꯁꯨ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯗꯤ ꯆꯥꯔꯔꯣꯏ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯈ꯭ꯔꯒꯦ, ꯅꯨꯃꯤꯠ ꯇꯥꯔꯕꯗꯤ ꯃꯤꯠ ꯅꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯅꯤꯗꯣ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯦ꯫ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔꯁꯨ ꯄꯤꯅꯔꯛꯂꯤ꯫ ꯈꯥꯎ ꯑꯃꯗ ꯁꯥꯏꯀꯜꯗ ꯌꯥꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯊꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨ, ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯧꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ, ꯅꯣꯡꯕꯨꯗꯤ ꯇꯥꯗꯦ꯫ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩ ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯍꯧꯁꯤ ꯍꯥꯏꯗꯨꯅ ꯒꯝ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯧꯕꯅ ꯃꯄꯨꯗ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯅꯅꯕ ꯍꯥꯏꯔꯛꯄꯗ ꯂꯝꯕꯤꯅꯒ ꯃꯝꯕꯒ ꯁꯥꯏꯀꯜ ꯊꯧꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯂꯣꯡꯁꯟ ꯈꯣꯠꯆꯟꯕ ꯇꯧꯔꯕꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯒꯅꯤ, ꯑꯗꯨꯅ ꯏꯁꯨ ꯅꯪ ꯑꯗꯨꯝ ꯇꯣꯡꯂꯣ, ꯑꯩ ꯏꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯏꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯊꯣꯏꯕꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯤ꯫ ꯏꯄꯨꯍꯣꯏꯗꯤ ꯁꯒꯣꯜ ꯇꯣꯡꯕꯒꯤ ꯃꯁꯥꯟꯅꯁꯤ ꯁꯥꯟꯅꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯄꯨꯅ ꯁꯥꯟꯅꯔꯛꯄꯗꯨꯅꯕꯨ ꯈꯪꯂꯤꯕꯅꯤꯅꯦ ꯏꯁꯨ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯛꯄꯗ ꯌꯥꯝꯈꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯝꯄꯥꯛꯁꯤꯡꯗ ꯀꯝꯗꯧꯅ ꯁꯥꯟꯅꯔꯛꯄ, ꯃꯤ ꯀꯌꯥꯝ ꯌꯥꯝꯕ ꯑꯃꯗꯤ ꯀꯔꯤ ꯇꯧꯅꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯅꯔꯤ꯫ ꯋꯥꯔꯤ ꯑꯁꯨꯝ ꯂꯤꯗꯨꯅ ꯂꯥꯛꯄꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡ ꯇꯥꯔꯛꯄ ꯑꯁꯤꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯍꯩ ꯅꯣꯡ ꯇꯥꯔꯛꯂꯦ, ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯟꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯆꯪꯁꯤꯟꯗꯨꯅ ꯄꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯁꯥꯏꯀꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯊꯥꯗꯔꯒ ꯉꯥꯁꯜꯂꯒ ꯊꯅꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯣ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯤ꯫ ꯅꯣꯡ ꯀꯟꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯉꯁꯥꯏ ꯃꯀꯨꯞ ꯇꯥꯔꯤꯉꯩ ꯆꯠꯍꯧꯔꯕꯁꯨ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯏꯅꯔꯤ꯫ ꯄꯨꯡꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯊꯧꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯁꯨ ꯃꯄꯨ ꯀꯅꯥꯅꯣ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯄꯥꯏ ꯊꯕꯥꯏꯔꯦ꯫
ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯔꯝꯗꯕꯅꯤꯅ ꯀꯗꯥꯏꯗ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥ ꯇꯥꯅꯔꯤ꯫ ꯊꯧꯕꯒꯤ ꯃꯄꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯕꯅꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯍꯪꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯍꯪꯗꯨꯅ ꯊꯤꯕ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯥꯇꯤꯜ ꯇꯨꯞꯇꯨꯅ ꯊꯤꯅꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯗꯣ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯗꯨꯅ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯌꯥꯝꯁꯨ ꯅꯣꯡ ꯈꯔ ꯍꯥꯡꯂꯤꯉꯩ ꯑꯁꯤꯗ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯈꯤ꯫ ꯊꯧꯕꯒꯤ ꯃꯄꯨꯗꯣ ꯊꯧꯕꯕꯨ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯐꯝꯍꯜꯂꯗꯨꯅ ꯑꯁꯨꯝ ꯏꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯃꯄꯨꯗ ꯍꯣꯔꯦꯟ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯕꯤꯒꯅꯤ ꯆꯩꯕꯤꯔꯒꯅꯤ ꯏꯄꯨꯅ ꯈꯔ ꯊꯦꯝꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯍꯦꯔꯥ ꯑꯩꯒ ꯆꯠꯃꯤꯟꯅꯕꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯣꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯁꯨꯁꯤꯗꯤꯀꯣ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯁꯨ ꯑꯃꯨꯛ ꯆꯨꯔꯛꯀꯗꯧꯔꯦ ꯈꯖꯤꯛ ꯀꯟꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯍꯦꯔꯥ ꯃꯝꯂꯕꯁꯨ ꯃꯟꯅ ꯃꯥꯗꯨꯅ ꯊꯧꯈꯤꯕ ꯍꯥꯏꯗꯨꯅꯤ ꯏꯟꯗꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏꯁꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯇꯣꯡꯈꯠꯇꯨꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯏꯄꯨ ꯑꯩ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯍꯩ ꯇꯨꯝꯕ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛꯁꯤꯗ ꯇꯨꯝꯁꯜꯂꯕꯗꯤ ꯅꯈꯣꯡ ꯅꯈꯨꯠ ꯆꯞꯀꯅꯤ ꯅꯣꯡꯁꯨ ꯇꯥꯔꯤ ꯀꯔꯤꯗꯕꯨ ꯇꯨꯝꯅꯤꯡꯂꯤꯕꯅꯣ ꯑꯗꯨꯝꯅ ꯆꯩꯁꯟꯅꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯂꯝꯕꯤꯅꯒ ꯅꯥꯟꯕꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯔꯝꯕ ꯅꯨꯡ ꯑꯃꯒꯤ ꯈꯥꯡꯒꯥꯡꯗ ꯊꯧꯒꯠꯂꯨꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯃꯃꯥꯡꯗꯣ ꯈꯪꯂꯪꯈꯤꯕꯗꯒꯤ ꯁꯥꯏꯀꯜꯗꯨ ꯇꯨꯁꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯨꯁꯟꯕ ꯑꯗꯨꯗ ꯊꯧꯕꯁꯨ ꯂꯩꯃꯥꯏꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯊꯧꯕꯒꯤ ꯃꯄꯨꯁꯨ ꯁꯥꯏꯀꯜ ꯑꯗꯨꯅ ꯅꯟꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯄꯗꯗꯤ ꯊꯧꯕꯒꯤ ꯃꯄꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯈꯔ ꯁꯣꯛꯈ꯭ꯔꯦ ꯂꯩꯈꯥꯏꯈ꯭ꯔꯦ꯫ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯕ ꯉꯝꯗꯕꯗꯒꯤ ꯏꯜꯂꯒ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤꯕꯣ ꯍꯥꯏꯗꯨꯅ ꯊꯧꯕꯗꯣ ꯑꯃꯨꯛ ꯐꯝꯍꯜꯂꯤ꯫ ꯊꯧꯕꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯁ꯭ꯄꯣꯛ ꯇꯔꯥ ꯃꯅꯨꯡꯗ ꯆꯞꯁꯜꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯕ ꯅꯠꯇꯕꯅꯤꯅ ꯀꯔꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯥꯈꯤꯕ ꯈꯔ ꯑꯗꯨꯅ ꯅꯣꯡꯒ ꯇꯥꯕꯒ ꯊꯧꯕꯗꯣ ꯀꯞꯂꯤ꯫ ꯊꯦꯝꯗꯨꯅ ꯑꯁꯨꯝ ꯃꯈꯣꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯊꯧꯕꯒꯤ ꯃꯄꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯁꯦꯛꯇꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯑꯁꯨꯝ ꯏꯜꯂꯒ ꯂꯥꯛꯄꯗ ꯑꯔꯥꯞꯄꯗ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯒ ꯂꯥꯛꯂꯤꯕꯗꯨ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯄꯨꯅ ꯃꯈꯣꯜ ꯑꯗꯣ ꯈꯪꯂꯗꯨꯅ ꯍꯥꯏ ꯁꯣꯝꯗ ꯂꯩꯔꯦꯅꯦ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣ ꯅꯈꯣꯏꯅ ꯆꯠꯂꯤꯕꯗꯨꯕꯣ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕꯁꯤ ꯅꯈꯣꯏꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯊꯧꯕꯒꯤ ꯃꯄꯨꯗꯣ ꯃꯈꯣꯡ ꯑꯗꯨ ꯅꯥꯔꯕꯅꯤꯅ ꯁꯥꯏꯀꯜ ꯑꯗꯨꯗ ꯇꯣꯡꯍꯜꯂꯤ ꯑꯗꯨꯒ ꯊꯧꯕꯕꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯄꯝꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯕꯒꯤ ꯃꯄꯨ ꯑꯃꯗꯤ ꯊꯧꯕꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯊꯧꯕꯒꯤ ꯃꯈꯣꯡ ꯈꯔ ꯁꯣꯛꯄ ꯑꯗꯨꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯆꯥꯝꯊꯣꯛꯂꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯍꯥꯞꯂꯒ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ꯫ ꯃꯄꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗꯤ ꯂꯩꯊꯦꯛꯈ꯭ꯔꯕꯅꯤꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯃꯗꯨꯕꯨ ꯁꯝꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯧꯕꯒꯤ ꯃꯄꯨꯗꯣ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯑꯗꯨꯝꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯊꯧꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯧꯕꯒꯤ ꯃꯄꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯈꯣꯏꯗꯒꯤ ꯍꯟꯈꯤꯕꯗ ꯒꯥꯔꯤ ꯑꯗꯣ ꯂꯣꯡꯁꯟꯕꯗꯒꯤ ꯃꯈꯣꯡ ꯈꯔ ꯁꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕ ꯑꯗꯨꯗ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯅꯁꯨ ꯅꯄꯨꯅ ꯍꯦꯛ ꯇꯧꯕ ꯊꯕꯛꯁꯤꯃ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯏꯆꯥ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕꯒꯤ ꯃꯄꯨꯁꯨ ꯇꯞꯅ ꯐꯒꯠꯂꯛꯂꯦ꯫ ꯃꯥꯏꯕꯅ ꯈꯣꯡ ꯊꯥꯔꯒ ꯈꯔ ꯆꯠꯄ ꯇꯝꯕꯤꯌꯨ ꯍꯥꯏꯔꯝꯕꯗꯒꯤ ꯊꯧꯕꯅ ꯃꯄꯨꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯩꯁꯨ ꯅꯥꯝꯃꯅ ꯁꯨꯍꯜꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯧꯕꯅ ꯄꯥꯏꯔꯒ ꯈꯔ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯆꯠꯄ ꯇꯝꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯈꯖꯤꯛ ꯇꯝꯕꯤꯕꯗꯒꯤ ꯊꯧꯕꯒꯤ ꯃꯄꯨꯗꯣ ꯑꯅꯥꯕꯕꯨꯗꯤ ꯐꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯝ ꯃꯊꯦꯡ ꯅꯣꯡ ꯇꯥꯒꯗꯕ ꯂꯩꯔꯕꯗꯤ ꯊꯧꯕꯒꯤ ꯃꯄꯨ ꯑꯃꯗꯤ ꯊꯧꯕꯗꯣ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯉꯩꯒꯤ ꯃꯁꯥꯟꯅꯁꯤꯡꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯊꯧꯕꯒꯤ ꯃꯄꯨ ꯍꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯋꯥꯔꯤ ꯂꯤꯅꯕꯗꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯇꯧꯍꯧꯔꯤ꯫
ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ